ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯄꯣꯛꯂꯛꯄꯗꯒꯤ ꯅꯣꯡꯃꯇ ꯑꯩꯒꯤ ꯂꯩꯕꯤꯗꯧꯒꯤ ꯃꯐꯝꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯑꯗꯨ ꯇꯧꯕꯤꯌꯨ ꯑꯩ ꯉꯁꯤꯐꯥꯎ ꯅꯤꯔꯛꯇ꯭ꯔꯤ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯏꯕꯨꯗꯧꯒꯤ ꯃꯐꯝꯗ ꯆꯪꯗꯨꯅ ꯅꯤꯖꯔꯛꯄꯁꯦ ꯑꯩꯅ ꯏꯕꯨꯗꯧꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯤꯖꯩ ꯅꯨꯡꯇꯤꯒꯤ ꯅꯤꯖꯩ ꯈꯣꯏꯔꯝꯖꯩ ꯃꯇꯝꯗ ꯑꯩꯅ ꯈꯣꯏꯔꯝꯖꯕꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯅ ꯅꯆꯥ ꯑꯩꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯉꯝꯕ ꯈꯔ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯑꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦꯅ ꯈꯜꯂꯤ ꯃꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯉꯁꯤꯐꯥꯎꯗ ꯑꯩ ꯈꯣꯏꯔꯝꯃꯤ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯉꯁꯤꯐꯥꯎ ꯈꯣꯏꯔꯝꯕ ꯂꯩꯇꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯃꯥꯏ ꯄꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇꯤ ꯑꯩꯒꯤ ꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯌꯨꯅꯤꯠꯇ ꯂꯩꯍꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯑꯋꯥ ꯑꯅꯥꯒꯤ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯦꯟ ꯑꯣꯏꯅ ꯀꯃꯥꯟꯗꯔ ꯂꯥꯛꯏꯕꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯗꯤ ꯃꯩꯇꯩ ꯄꯨꯟꯕ ꯌꯥꯗꯦꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯃꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯣꯏꯍꯟꯁꯤ ꯃꯩꯇꯩ ꯄꯨꯟꯕ ꯉꯝꯗꯦ ꯀꯥꯏꯅ ꯃꯌꯥꯝꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯈꯨꯗꯝ ꯑꯣꯏꯍꯟꯁꯤ ꯉꯛ ꯄꯥꯏꯅꯔꯝꯃꯁꯨ ꯊꯥꯡ ꯊꯥꯡꯒꯠꯅꯔꯝꯃꯁꯨ ꯈꯨꯇꯨꯝ ꯁꯤꯡꯅꯔꯝꯃꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯗꯤ ꯈꯨꯇꯨꯝ ꯊꯥꯗꯣꯛꯄ ꯉꯝꯁꯤ ꯉꯛ ꯊꯥꯗꯕ ꯉꯝꯁꯤ ꯊꯥꯡ ꯊꯥꯗꯕ ꯉꯝꯁꯤ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯀꯥꯟꯗ ꯑꯩ ꯃꯇꯥꯡ ꯑꯁꯥꯏꯗ ꯑꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩ ꯃꯈꯥ